ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇꯥꯡꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯇꯝ ꯁꯥꯡꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 1-2 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤ ꯑꯣꯏꯕꯋꯣ, ꯏꯃꯣꯝ ꯑꯣꯏꯕꯤꯌꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯟꯗꯛ ꯐꯪꯖꯔꯤꯕ ꯅꯆꯥ ꯄꯤꯕ ꯑꯁꯦ ꯊꯋꯥꯏ ꯃꯤ ꯑꯣꯟꯊꯣꯛꯅꯗꯤ ꯀꯜꯂꯤꯗ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯈꯤꯕꯅ ꯅꯆꯥ ꯑꯣꯏꯕ ꯃꯍꯥꯛꯇ ꯇꯥꯏꯅꯔꯤꯕ? ꯄꯥꯞ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅ ꯑꯉꯥꯡ ꯑꯁꯦ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤꯗꯣ꯫ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯅꯤꯁꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯎꯈꯤꯕ ꯄꯨꯝꯕ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ꯫ ꯃꯁꯤ ꯉꯥꯛꯊꯣꯛꯅꯕ ꯂꯝꯕꯤ ꯂꯩꯇꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯧꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯦꯛ ꯌꯦꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯎꯈꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯗු ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯣꯏꯔꯕꯁꯨ ꯁꯥ ꯉꯥꯕꯨ ꯑꯣꯏꯔꯕꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯀꯟꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕ ꯑꯣꯏꯔꯕꯁꯨ ꯃꯥꯅꯕꯨ ꯍꯦꯛ ꯌꯦꯡꯂꯨꯔꯕꯗꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯆꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯅ ꯍꯪꯒꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ, ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯔꯁꯨ ꯐꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯅ ꯍꯦꯟꯅ ꯇꯣꯝꯊꯤꯟꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯂꯣꯏꯅꯕ ꯀꯤꯕꯅ ꯃꯇꯣꯝꯇ ꯇꯣꯉꯥꯟ ꯇꯥꯍꯟꯕꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯕ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯊꯤꯟ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ, ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯏꯗꯣꯝ ꯇꯔꯛ ꯍꯤꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯌꯨꯝ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯃꯤꯡ ꯋꯥꯏꯊꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯋꯥꯏꯊꯦꯜ ꯈꯨꯡꯒꯪꯒꯤ ꯆꯤꯗꯥꯏꯗ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯌꯨꯝ ꯑꯆꯧꯕ ꯑꯃꯈꯛꯇ ꯇꯣꯝꯊꯤꯟꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯁꯤ ꯇꯣꯝꯊꯤꯟꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯤꯠꯀꯤ ꯎ ꯃꯪꯒꯣꯜ ꯑꯗꯨ ꯆꯥꯎꯕꯗꯗꯤ ꯆꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯣꯝꯊꯤꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯎꯕꯒ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯤꯕ꯫ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝ ꯑꯅꯧꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯃꯁꯥ ꯅꯥꯜꯂꯤ, ꯏꯪꯅ ꯆꯤꯛꯅ ꯎꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯁꯥꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯎ ꯋꯥꯁꯤꯡꯅ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯏ꯫ ꯂꯝꯕꯦꯜ ꯑꯆꯧꯕꯗꯒꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯇꯥꯕ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯤ꯫ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩ ꯄꯥꯝꯕꯤꯁꯤꯡꯗꯨ ꯍꯩꯅ ꯄꯨꯡꯌꯣꯝ ꯌꯣꯝꯅ ꯄꯥꯜꯂꯤ꯫ ꯍꯩꯖꯤꯡ ꯐꯥꯔꯕ ꯍꯩꯁꯤꯡꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯛꯄꯤꯗꯕꯒꯤ ꯂꯩꯃꯥꯏꯗ ꯀꯦꯟꯗꯨꯅ ꯇꯥꯔꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯁꯨ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯤ꯫ ꯀꯅꯥꯅꯁꯨ ꯅꯥꯄꯒꯤ ꯅꯥꯆꯨꯝ ꯑꯣꯏꯒꯦ ꯍꯦꯛꯄꯤꯗ ꯂꯩꯃꯟ ꯆꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯇꯣꯛꯈꯤ꯫ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯏ ꯌꯨꯝ ꯑꯗꯨ ꯃꯤ ꯄꯥꯛꯅ ꯆꯪꯅꯗꯕ, ꯍꯟꯅ ꯌꯦꯡꯕꯤꯗꯕ, ꯁꯃꯥꯖꯅ ꯏꯟꯊꯣꯛꯄꯤꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒ ꯊꯥꯔꯒ ꯄꯨꯟꯅ ꯆꯍꯤ 7 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯇꯣꯝꯊꯤꯟꯒ ꯆꯥꯎꯕꯒꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯄ꯫ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ꯫
ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯇꯣꯝꯊꯤꯟꯅ ꯆꯥꯎꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜꯗ ꯊꯣꯛꯂꯒ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯄꯦꯠ ꯈꯔ ꯂꯩꯕꯤꯌꯨꯁꯨ, ꯁꯦꯜꯗꯤ ꯑꯩ ꯄꯤꯔꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯅꯥꯄꯤ ꯈꯔ ꯁꯣꯡꯖꯤꯜꯂꯤꯕ ꯑꯁꯤ ꯐꯝꯇꯠꯂꯝꯂꯒ ꯆꯠꯂꯒꯦ꯫ ꯃꯅꯨꯡꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯁꯤ ꯇꯥ ꯆꯥꯎꯕ꯫ ꯍꯣꯏ, ꯊꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒ ꯆꯥꯎꯕꯒꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯥꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯅꯨꯄꯤ ꯈꯔ ꯏꯁꯤꯡ ꯁꯣꯛꯅꯕ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯅꯨꯄꯤ ꯈꯔ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ꯫ ꯑꯣ, ꯍꯣꯏ ꯇꯥ ꯆꯥꯎꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯗꯨ ꯃꯃꯥꯏ ꯃꯈꯥꯗ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯑꯃꯨꯛ ꯅꯣꯡꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟ ꯈꯔ ꯁꯖꯤꯛ ꯆꯥꯔꯨꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯂꯥꯞꯅ ꯆꯥꯎꯕꯅ ꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯟ ꯈꯔ ꯂꯥꯛꯂꯤ ꯏꯕꯨꯡꯉꯣ꯫ ꯃꯗꯨꯗꯁꯨ ꯇꯣꯝꯊꯤꯟꯗꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯁꯟꯁꯤꯡꯗꯨꯅ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯍꯧꯅꯕꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ꯫ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕꯗ ꯂꯥꯞꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯆꯥꯎꯕꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯃꯃꯥꯏ ꯂꯨꯞꯊꯈꯤꯒꯅꯤ꯫ ꯖꯤꯕ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯀꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯌꯨꯝꯁꯤ ꯇꯨꯔꯦꯜꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯁꯥꯔꯤꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯡ ꯊꯤꯔꯝꯒꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯁꯥꯔꯕ ꯌꯨꯝꯅꯤ ꯇꯥ ꯆꯥꯎꯕ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯥꯏꯕꯛ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ꯫ ꯏꯕꯨꯡꯉꯣ, ꯇꯨꯔꯦꯜ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯃꯤ ꯈꯔ ꯍꯤ ꯇꯣꯡꯂꯒ ꯂꯥꯛꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯂꯨꯞꯊꯈꯤ꯫ ꯁꯣꯝꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯉꯥꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁ, ꯑꯩꯗꯤ ꯑꯁꯤꯒꯤ ꯌꯨꯝ ꯃꯄꯥꯟ ꯂꯥꯟꯊꯣꯛꯂꯒ ꯆꯠꯇꯣꯏꯁꯤ ꯇꯟꯕꯨ ꯇꯜꯂꯦꯗ꯫ ꯅꯨꯄꯥꯗꯨꯅ ꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯨꯝ ꯃꯄꯥꯁꯦ ꯐꯠ ꯐꯠ ꯂꯥꯟꯊꯣꯛꯍꯧꯔꯁꯤ꯫ ꯃꯥꯅ ꯎꯗ꯭ꯔꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏ꯫ ꯍꯣꯏ ꯍꯣꯏ, ꯁꯠ ꯁꯠ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯤ ꯌꯥꯡꯅ ꯍꯣꯟꯖꯤꯜꯂꯣ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯇꯣꯝꯊꯤꯟꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯂꯥꯛꯅ ꯂꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯣ, ꯃꯥꯅ ꯃꯃꯤꯠꯅ ꯍꯦꯛ ꯌꯦꯡꯉꯛꯄ ꯃꯤꯑꯣꯏꯗꯣ ꯁꯣꯏꯗꯅ ꯁꯤꯈꯤ ꯍꯥꯏꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯕꯖꯥꯠꯂꯣ? ꯁꯦꯡꯕ ꯁꯦꯡꯗꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯂꯤꯅꯦꯗꯤ ꯍꯥꯏꯅꯩ꯫ ꯃꯤ ꯑꯃꯗꯤ ꯁꯥ ꯉꯥ ꯐꯅꯗꯤ ꯌꯥꯝꯅ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯈꯤꯕ꯫ ꯑꯩꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯊꯥꯖꯗꯦ꯫ ꯏꯁꯥꯃꯛꯅ ꯅꯨꯄꯥꯗꯨ ꯎꯅꯔꯒ ꯃꯥꯒ ꯑꯩꯒ ꯃꯤꯠꯆꯥꯟꯅꯔꯒ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯇꯥꯎ꯫ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯍꯥꯏꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯗꯝꯅꯤ꯫ ꯍꯦꯔꯥ, ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯀꯤꯃꯟꯈ꯭ꯔꯦ꯫ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯨ, ꯑꯩ ꯅꯨꯄꯥꯗꯨꯒ ꯎꯅꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯀꯧꯕ ꯃꯔꯨꯞ ꯑꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯊꯣꯡꯖꯥꯎ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯆꯥꯎꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯍꯪꯕꯅꯣ ꯁꯣꯝꯕꯨ? ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯅꯠꯇ꯭ꯔꯣ, ꯂꯥꯏꯃꯤꯠ ꯄꯥꯜꯂꯦ ꯍꯥꯏꯕꯗꯣ? ꯑꯩ ꯃꯥꯒ ꯎꯅꯕ ꯄꯥꯝꯃꯤ꯫ ꯁꯣꯝ ꯑꯋꯥꯐꯝꯗ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨ ꯎꯗ꯭ꯔꯤꯐꯥꯎ ꯑꯩ ꯍꯟꯈꯤꯔꯣꯏ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯨ꯫ ꯐꯔꯦ ꯐꯔꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯂꯨꯈꯣꯏꯕꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯅꯤ ꯆꯥꯎꯕꯅ ꯊꯣꯡꯖꯤꯟꯗꯒꯤ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯎꯅꯒꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯅꯤ꯫ ꯑꯩ ꯎꯅꯔꯒ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯅꯤ꯫ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯈ꯭ꯔꯣ ꯇꯥ ꯆꯥꯎꯕ꯫ ꯍꯦꯔꯥ, ꯀꯩꯒꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯣ? ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯁꯣꯝꯗ ꯑꯝꯇ ꯑꯣꯟꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯍꯧꯔꯣ꯫ ꯑꯝꯇ ꯑꯣꯟꯊꯣꯔꯛꯎꯅꯦ꯫ ꯂꯨꯈꯣꯏꯒꯤ ꯑꯅꯝ ꯈꯨꯀꯟꯗꯨꯗ ꯇꯣꯝꯊꯤꯟ ꯁꯥꯎꯔꯗꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯅ ꯆꯠꯈ꯭ꯔꯗꯤ ꯆꯠꯈ꯭ꯔꯗꯅ ꯀꯩꯒꯤ ꯑꯅꯝ ꯀꯜꯂꯤꯅꯣ? ꯇꯣꯝꯊꯤꯟꯒꯤ ꯏꯁꯧ ꯑꯗꯨꯅꯦ, ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯅꯦ ꯎꯕꯗ ꯂꯨꯈꯣꯏ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕ, ꯅꯨꯄꯥꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ꯫ ꯆꯥꯎꯕꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯈꯩ ꯆꯤꯡꯗꯨꯅ ꯂꯨꯈꯣꯏꯕꯨ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯂꯨꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤ ꯂꯦꯞꯂꯤꯕ ꯑꯗꯨꯗ ꯂꯨꯈꯣꯏꯕꯨ ꯁꯤꯟꯅꯗꯨꯅ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯍꯟꯒꯅꯨ, ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯇꯥꯔꯛꯀꯦ ꯈꯟꯒꯅꯨ꯫ ꯑꯋꯥꯐꯝꯗ ꯇꯥꯗ꯭ꯔꯤꯉꯩ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯦ ꯎꯗꯨꯅ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯈꯣꯏ ꯑꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯀꯟꯅ ナꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄꯁꯨ ꯉꯝꯗ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯇꯣꯝꯊꯤꯟ ꯎꯅꯔꯨꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯅꯥꯕ ꯑꯗꯨ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ
ꯋꯥꯏꯊꯤꯜ ꯂꯝꯗꯝ ꯑꯗꯨꯃ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯣꯝꯊꯤꯟꯕꯨ ꯃꯌꯥꯝꯅ ꯀꯤꯅꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯉꯥꯃꯤꯁꯤꯡꯁꯨ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯕꯨ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯅꯥꯀꯟ ꯅꯥꯀꯟ ꯑꯃꯗꯤ ꯃꯊꯛ ꯈꯥꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝ ꯃꯄꯥ ꯂꯥꯜꯂꯒ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯣꯝꯊꯤꯟꯅ ꯃꯥꯕꯨ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯤꯅ ꯌꯨꯝꯁꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯃꯄꯥ ꯑꯗꯨ ꯈꯛꯅꯤ ꯑꯍꯣꯕ ꯈꯥꯛꯂꯤꯕ꯫ ꯂꯨꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯣꯡꯃ ꯇꯣꯝꯊꯤꯟꯅ ꯆꯥꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯇꯥ ꯆꯥꯎꯕ, ꯆꯍꯤ 10ꯗꯤ ꯍꯧꯈ꯭ꯔꯦꯗ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯕꯨ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯕ ꯑꯗꯣ ꯃꯥ ꯍꯦꯛ ꯂꯥꯛꯂꯝꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗ ꯑꯩꯒꯤ ꯌꯨꯝ ꯃꯄꯥ ꯑꯁꯤ ꯐꯥꯎꯗꯨꯅ ꯃꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯌꯨꯝ ꯃꯄꯥꯒꯤ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯐꯥꯎꯗꯨꯅ ꯃꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯤꯔ ꯃꯥꯜꯂꯦ꯫ ꯍꯣꯏꯗ, ꯀꯤꯐꯝꯁꯨ ꯊꯣꯛꯑꯦ꯫ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯩꯕꯨ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯒꯅꯤ ꯃꯤꯄꯥꯏꯕꯅ ꯑꯩ ꯎꯗꯅꯕ ꯃꯈꯣꯏ ꯂꯣꯏꯅ ꯂꯣꯠꯅꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅꯤ ꯏꯕꯨꯡꯉꯣ, ꯃꯗꯨꯗ ꯊꯑꯣꯏꯅ ꯋꯥꯈꯜ ꯊꯥꯗꯒꯅꯨ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯇꯥ ꯆꯥꯎꯕ, ꯃꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯈꯛꯇꯅꯤ." ꯆꯍꯤ ꯑꯗꯨꯒꯤ ꯏꯪꯊꯝꯊꯥ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯪꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏꯁꯤꯡꯁꯨ ꯏꯪꯕꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯞ ꯇꯥꯁꯤꯟꯗꯨꯅ ꯁꯪꯒꯨ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯁꯨꯅꯕ ꯄꯨꯅꯥ ꯄꯥꯟꯁꯤꯜꯂꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯒ ꯃꯥꯌꯣꯛꯅꯅ ꯐꯝꯂꯛꯂꯝꯃꯤ ꯆꯥꯎꯕ꯫ "ꯇꯥ ꯆꯥꯎꯕ, ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯂꯒꯦ ꯇꯨꯔꯦꯜꯗꯒꯤ?" "ꯌꯥꯝꯅ ꯐꯥꯔꯛꯇꯦꯗ ꯏꯕꯨꯡꯉꯣ, ꯉꯥꯃꯤ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯌꯥꯝꯅ ꯐꯥꯒꯦ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯔꯥ ꯑꯃ ꯆꯥꯕꯒꯤꯗꯤ ꯀꯣꯟꯅꯒꯅꯤ." "ꯍꯣꯏꯗ, ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛꯄꯨ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ: "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯦ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯔꯗꯤ?" "ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯥ ꯆꯥꯎꯕ, ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯇꯔꯛ ꯂꯩꯕꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯈꯔꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯝꯕ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯈꯔꯁꯨ ꯆꯥꯎꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥ ꯆꯥꯎꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯕ ꯑꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯒꯤ ꯄꯥꯞ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯖꯤꯕꯁꯦ ꯑꯩ ꯑꯣꯏꯔꯝꯒꯅꯤ ꯇꯥ ꯆꯥꯎꯕ꯫ ꯑꯗꯨ ꯍꯥꯛꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ "ꯃꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯨ ꯇꯥ ꯆꯥꯎꯕ? ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤ ꯂꯥꯟꯗꯨꯅ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ಚꯠꯈꯤꯗꯕ ꯆꯍꯤ 10 ꯐꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯒꯕ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯀꯞꯂꯤꯕ ꯑꯁꯤꯕꯨ? ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯏꯕꯨꯡꯉꯣ, ꯀꯨꯏꯔꯦ ꯃꯤꯑꯣꯏꯕꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗꯕ꯫ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯇꯥꯔꯛꯄꯁꯤꯗꯤ." ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯦꯟꯅ ꯍꯧꯒꯠꯂꯛꯂꯤꯅꯤ ꯇꯥ ꯆꯥꯎꯕ ꯃꯈꯣꯜꯁꯦ꯫ "ꯇꯥ ꯆꯥꯎꯕ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤꯔꯥ? ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤ." ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒ ꯆꯥꯎꯕꯒ ꯄꯨꯟꯅ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ ꯃꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯔꯦ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯈꯛ ꯈꯥꯝꯂꯤꯕꯗꯣ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯨꯡꯁꯤꯟꯗꯨꯅ ꯂꯣꯡꯂꯒ ꯇꯥꯔꯝꯃꯤ꯫ ꯂꯩꯆꯤꯜꯅ ꯄꯨꯝꯃꯝ ꯃꯝꯂꯕ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ: "ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯇꯣꯝꯊꯤꯟꯒ ꯆꯥꯎꯕꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤ ꯌꯨꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯏꯟꯈꯠꯁꯤ, ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯤꯒ ꯌꯥꯎꯈ꯭ꯔꯦ." "ꯍꯣꯏ ꯈꯨꯔꯥ, ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯍꯨꯒꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯃꯉꯥꯜ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ: "ꯋꯥꯟꯊꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤ ꯃꯄꯥꯜꯗ ꯑꯏꯪꯕꯗ ꯊꯝꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯁꯤ." "ꯍꯣꯏ ꯇꯥ ꯆꯥꯎꯕ, ꯇꯥ ꯆꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯥꯛꯄꯤꯔꯣ, ꯑꯗꯨꯒ ꯈꯨꯔꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯂꯣ."
ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯩꯐꯨꯗ ꯃꯩ ꯆꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯩꯁꯥ ꯐꯪꯂꯕꯗ ꯋꯥꯟꯊꯔꯝꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯇꯤꯊꯤ ꯈꯔ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯗꯥ ꯆꯥꯎꯕ, ꯄꯪꯁꯤꯟꯗꯨꯅ ꯂꯩꯔꯅꯨ꯫ ꯌꯨꯝꯗ ꯑꯇꯤꯊꯤ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯧꯅꯗꯦ꯫ ꯆꯠꯂꯣ, ꯆꯥ ꯂꯣꯟꯈꯠꯂꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯥꯡꯉꯨ꯫ ꯐꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯅ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕꯁꯤꯡ ꯌꯦꯡꯂꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤꯗ ꯂꯩꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ, "ꯈꯨꯔꯥ, ꯀꯔꯤ ꯀꯝꯗꯧꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯌꯨꯝꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ? ꯀꯔꯤ ꯊꯕꯛꯀꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯩꯉꯣꯟꯗ ꯇꯝꯊꯣꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯈꯪꯖꯒꯦ." ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ. ꯑꯩ ꯁꯣꯏꯗꯅ ꯂꯤꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯕ ꯀꯧꯏ꯫ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯈꯔ ꯁꯤꯒꯤ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯄꯨꯟꯅ ꯂꯩꯈꯤ꯫ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯎꯅꯈꯤꯗꯕ. ꯄꯥꯎꯁꯨ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯅꯕ ꯅꯠꯇꯅ ꯑꯇꯩ ꯃꯋꯥ ꯃꯄꯥꯎ ꯇꯥꯟꯅꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯛꯄ ꯑꯃꯈꯛ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯅ ꯆꯦꯄꯥꯎ ꯐꯪꯉꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯄꯨꯗꯨꯅ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯈꯤ꯫ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯏꯕꯨꯡꯉꯣꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯂꯩꯕ ꯎꯖꯥꯎ ꯑꯁꯤꯗ ꯌꯨꯡꯁꯤꯟꯈꯤ꯫ ꯑꯩꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯏꯟꯈꯠꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯏꯟꯈꯠꯄꯗꯤ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯅꯛꯄꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯇꯥꯕꯤꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯋꯥꯕ ꯇꯥꯕꯗꯒꯤ ꯀꯟꯕꯤꯔꯦ꯫ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯂꯃꯟ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯣꯟꯁꯤꯟꯖꯔꯦ." ꯇꯣꯝꯊꯤꯟꯅ, "ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯈꯨꯔꯥ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯉꯁꯤꯅ ꯑꯩꯅ ꯈꯨꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯦ. ꯈꯨꯔꯥꯅꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ. ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯆꯥꯎꯕꯅ, "ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯄꯨꯡꯁꯤ ꯌꯧꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯒꯅꯤ." "ꯍꯣꯏ ꯗꯥ ꯆꯥꯎꯕ. ꯂꯥꯛꯂꯤꯕ ꯑꯇꯤꯊꯤꯁꯤꯡꯁꯤꯒꯤ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯀꯥ ꯑꯃꯇ ꯗꯥ ꯆꯥꯎꯕꯅ ꯁꯤꯟꯕꯤꯔꯣ. ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯌꯨ. ꯑꯗꯨꯒ ꯇꯨꯝꯅꯕ ꯐꯃꯨꯡ ꯑꯗꯨꯁꯨ ꯃꯣꯟ ꯃꯣꯝꯄꯥꯛ-ꯐꯤꯗꯛ ꯑꯍꯟꯕ ꯉꯥꯛꯇ ꯁꯦꯝꯕꯤꯌꯨ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯀꯥꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ, "ꯏꯕꯨꯡꯉꯣꯅ ꯄꯪꯋꯥꯗ ꯍꯦꯛ ꯋꯥꯕꯤꯔꯦ. ꯏꯕꯨꯡꯉꯣ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ. ꯑꯇꯤꯊꯤ ꯁꯦꯕꯥ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯅ ꯀꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯇꯣꯝꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯅ ꯉꯟꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤꯅꯤꯟ ꯃꯈꯣꯜ ꯇꯥꯔꯝꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯩꯐꯨꯗ ꯁꯤꯡꯅ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ. ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯃꯇꯝꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯃꯥ ꯇꯨꯝꯊꯗꯦ꯫ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯨꯡꯒꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩ ꯃꯨꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯐꯨꯡꯒꯥ ꯑꯗꯨꯗ ꯁꯤꯡ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯏꯟꯁꯤꯜꯂꯤ꯫ ꯃꯥꯅ ꯁꯤꯡ ꯏꯟꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯪꯅꯕ ꯀꯥꯗ ꯇꯨꯝꯂꯤꯕ ꯆꯥꯎꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯎꯔꯦ ꯇꯣꯝꯊꯤꯟꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯌꯥ ꯈꯖꯤꯛ ꯀꯥꯔꯞ ꯇꯧꯅ ꯍꯥꯡꯗꯣꯛꯂꯤꯕ ꯑꯗꯨ꯫ ꯆꯥꯎꯕꯁꯨ ꯇꯣꯝꯊꯤꯟꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯐꯥꯎ ꯃꯩ ꯇꯤꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯝꯗ꯭ꯔꯤꯕ ꯑꯗꯨꯗꯤ?" ꯇꯣꯝꯊꯤꯟꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯨꯛꯁꯨ ꯍꯪꯉꯤ, "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯕꯨꯡꯉꯣ?" "ꯑꯁꯣꯝꯒꯤ ꯀꯥꯗ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯈꯤꯅꯤ. ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯗꯥ ꯆꯥꯎꯕ. ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯄꯦꯟꯖꯕ ꯃꯤꯀꯨꯞ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ. ꯍꯔꯥꯎꯕ ꯍꯦꯟꯃꯟꯈꯤꯕ ꯑꯗꯨꯅ ꯑꯩ ꯃꯤꯀꯞ ꯑꯃꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯗꯥ ꯆꯥꯎꯕ." ꯆꯥꯎꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫
ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯔꯥꯎꯔꯤꯕꯗꯨꯕꯨ ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯨꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯅ ꯑꯗꯨ ꯍꯔꯥꯎꯔꯗꯤ ꯃꯤꯠꯇꯒꯤ ꯍꯔꯥꯎꯕꯒꯤ ꯄꯤ ꯇꯥꯔꯛꯄ ꯌꯥꯏ ꯅꯪꯒꯤ ꯍꯔꯥꯎꯕꯒꯤ ꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯥꯞ ꯑꯗꯨ ꯆꯥꯝꯊꯣꯛꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩ ꯌꯦꯡꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯈꯛ ꯅꯤꯖꯧ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯇꯩ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯗꯦ ꯑꯁꯨꯛ ꯀꯨꯏꯕ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯍꯤ 30 ꯁꯨꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯑꯩ ꯏꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯂꯥꯏ ꯅꯤꯡꯗꯨꯅ ꯀꯅꯥꯁꯨ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯍꯤꯡꯂꯛꯂꯤ ꯑꯩ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇ ꯏꯈꯨꯠꯃꯛꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯣꯠꯅꯩꯕ ꯇꯧꯈꯤꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ ꯑꯁꯨꯛ ꯁꯦꯡꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯍꯤꯡꯂꯤꯕ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯣꯉꯥꯟꯅ ꯊꯝꯃꯤ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤ ꯑꯩꯕꯨ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕꯁꯨ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯈꯤꯗꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯏꯔꯥꯜ ꯑꯃꯐꯥꯎ ꯂꯪꯖꯈꯤꯗꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯔꯥꯜ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯀꯤ ꯐꯤꯕꯝ ꯑꯁꯦ ꯑꯩꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯄꯣꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯇꯤꯊꯤ ꯈꯔ ꯂꯦꯡꯕꯤꯔꯛꯂꯦ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯂꯒꯕ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ ꯑꯩꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯕ ꯊꯣꯛꯂꯗꯤ ꯃꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯣꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯗꯕꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯏꯪꯕ ꯃꯔꯛ ꯑꯗꯨꯗ ꯏꯪꯕꯅ ꯆꯤꯡꯁꯤꯟꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯏꯕꯨꯡꯉꯣꯅ ꯂꯪꯖꯕ ꯄꯥꯞ ꯑꯗꯨ ꯀꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯗꯥꯆꯥꯎꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯆꯤꯡꯅꯅ ꯍꯪꯉꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤꯕꯅꯣ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯅꯪ ꯇꯥ ꯆꯥꯎꯕꯗꯁꯨ ꯇꯝꯃꯨꯅꯦ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯁꯤꯔꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯖꯨꯔꯥ ꯖꯨꯔꯥ ꯂꯣꯏꯅ ꯂꯩꯔꯤꯀꯣ ꯐꯅ ꯀꯜꯂꯦ ꯍꯥꯏꯔꯤꯕ ꯊꯃꯣꯏ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯦꯅꯤꯡ ꯍꯨꯟꯗꯨꯅ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯛꯂꯕꯁꯨ ꯉꯁꯤꯗꯤ ꯌꯦꯅꯤꯡ ꯍꯨꯟꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯏꯍꯨꯜꯗꯣ ꯐꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯂꯒ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯤꯡꯂꯣꯏ ꯀꯅꯥꯅꯁꯨ ꯑꯩꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯅꯤꯡꯂꯣꯏ ꯑꯩꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯄꯥꯝꯃꯤ ꯇꯥꯆꯥꯎꯕ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯕꯨꯡꯉꯣꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯎꯗꯅ ꯅꯪ ꯇꯥꯆꯥꯎꯕꯁꯨ ꯃꯁꯛ ꯈꯪꯅꯤꯡꯉꯤꯗꯣ ꯍꯣꯏ ꯃꯁꯛ ꯇꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯃꯈꯣꯏꯅ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗꯣ ꯑꯁꯤꯗ ꯇꯨꯝꯂꯤ ꯈꯨꯔꯥ ꯇꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯤꯡꯉꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯇꯥꯏꯕꯪ ꯃꯄꯨꯗꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯗꯤ ꯊꯧꯖꯥꯜꯕꯤꯕꯅꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯕꯨꯡꯉꯣꯕꯨꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯤ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯗꯨꯅ ꯆꯥꯎꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯇꯥꯏꯕꯪ ꯃꯄꯨꯅꯗꯤ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯁꯦꯝꯗꯤ ꯈꯛ ꯄꯥꯟꯗꯦꯀꯣ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯇꯣꯝꯕ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ ꯆꯥꯎꯕꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥ ꯑꯃꯗꯤ ꯑꯆꯥꯄꯣꯠꯁꯤꯡ ꯆꯥꯔꯝꯃꯤ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯅ ꯇꯨꯝꯈꯤꯕ ꯀꯥ ꯑꯗꯨꯗ ꯄꯣꯊꯥꯔꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯂꯩꯌꯨ ꯇꯝꯂ ꯃꯥꯜꯂꯤꯗ ꯈꯨꯔꯥ ꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕꯤꯌꯨ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯖꯗꯦ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣ
ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯌꯥꯝꯅ ꯏꯪꯈ꯭ꯔꯕ ꯃꯥꯜꯂꯤ. ꯉꯁꯤꯗꯤ ꯃꯁꯥ ꯁꯥꯒꯠꯂꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯍꯧꯔꯤ. ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝꯗ ꯍꯜꯂꯕꯗꯤ ꯃꯃꯥꯗꯣ ꯃꯁꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤ ꯇꯧꯕꯅꯤ. ꯆꯥꯎꯕꯅ, ꯈꯨꯔꯥ, ꯐꯤꯕꯝꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯂꯩꯕꯤꯔꯣ. ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯐꯒꯠꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯈꯔ ꯊꯦꯡꯊꯅ ꯂꯩꯔꯝꯃꯤ. ꯍꯞꯇꯥ ꯑꯃꯒꯤ ꯃꯌꯥꯗꯤ ꯇꯣꯝꯕ ꯈꯣꯏꯗꯨ ꯇꯣꯝꯊꯤꯟ ꯈꯣꯏꯗ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯤ ꯈꯟꯖꯕꯒꯤ ꯃꯇꯧ ꯎꯠꯂꯝꯃꯤ. ꯇꯣꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯇꯣꯝꯊꯤꯟꯅ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯍꯪꯂꯝꯃꯤ. ꯊꯥꯗꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯇꯣꯝꯊꯤꯟꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯝꯃꯤ. ꯀꯩꯒꯨꯝꯕ ꯊꯥꯗꯣꯏꯒ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯥꯡꯗꯁꯨ ꯇꯣꯝꯊꯤꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯈꯛ ꯁꯥꯟꯅꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯇꯣꯝꯊꯤꯟꯅ ꯆꯥꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯇꯥ ꯆꯥꯎꯕ, ꯈꯨꯔꯥ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ. ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯌꯨꯝ ꯅꯠꯇꯕꯅꯤꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏꯗꯣ. ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯍꯧꯔꯁꯤ. ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯇꯥ ꯆꯥꯎꯕ. ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯥꯏꯕꯛꯇ ꯇꯝꯅꯤꯡꯕ ꯑꯃ ꯇꯝꯖꯔꯁꯅꯨ. ꯑꯩ ꯈꯨꯔꯥ ꯇꯣꯝꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯒꯦ. ꯁꯣꯝꯗꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯁꯦꯕꯥ ꯑꯗꯨꯗ ꯄꯦꯜꯂꯝꯃꯤ. ꯃꯈꯣꯏꯁꯨ ꯃꯇꯝ ꯀꯥꯜꯂꯛꯄ ꯅꯠꯇꯕꯅꯤꯅ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ. ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯄꯤ, ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯤ ꯌꯥꯝꯅ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤꯅꯦ. ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯤꯁꯨ ꯇꯣꯝꯊꯤꯟꯒ ꯂꯝꯕꯥ ꯄꯥꯕꯗ ꯄꯪꯅꯣꯞꯇꯤ ꯅꯣꯞꯂꯣꯏꯗ. ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯤꯡꯊꯤꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯦꯛ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯇꯣꯝꯊꯤꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯊꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯍꯟꯒꯅꯤ. ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯂꯤꯕꯅꯤꯅꯦ. ꯏꯆꯥ ꯅꯨꯄꯤꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯈꯣꯏꯌꯥ ꯇꯨꯁꯤꯟꯅ ꯍꯤꯡꯕ ꯉꯝꯒꯗꯣꯏꯅꯤ. ꯁꯤꯔꯕꯁꯨ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯉꯝꯂꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ. ꯀꯩꯒꯨꯝꯕ ꯏꯆꯥ ꯅꯨꯄꯤꯅ ꯇꯣꯝꯊꯤꯟꯗ ꯂꯨꯍꯣꯡꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯒꯗꯣꯏꯅꯤ. ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯕ ꯃꯥꯜꯂꯤ. ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ나 ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯤꯡꯖꯁꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯅꯤ. ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯇꯣꯝꯊꯤꯜ ꯆꯥꯎꯕꯁꯨ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯩ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯧꯗꯣꯛꯆꯒꯦ. ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ. ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯅꯤꯡꯂꯤꯕ? ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯊꯨꯡꯍꯟꯈꯤ, ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ. ꯈꯨꯔꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯕ ꯊꯕꯛꯅꯤ. ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ. ꯇꯣꯝꯊꯤꯟꯅ ꯏꯀꯥꯏꯔꯞ ꯇꯧꯈꯤꯕ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯈꯨꯔꯥ, ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯤ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯝꯂꯣ. ꯈꯨꯔꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯑꯋꯣꯡ ꯑꯋꯣꯟ ꯑꯃꯠꯇ ꯂꯧꯖꯔꯣꯏ. ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯆꯪꯕ ꯁꯦꯜꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯆꯒꯦ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯗꯨꯝ ꯗꯥꯝ ꯇꯧꯔꯒ ꯆꯥꯎꯅ ꯍꯣꯡꯖꯒꯦ. ꯅꯈꯣꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯈꯣꯏꯒ ꯌꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯦ. ꯍꯌꯦꯡ ꯃꯃꯥꯒ ꯑꯩꯒꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯒ ꯊꯥꯛ ꯃꯅꯗꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯕꯤꯒꯗ꯭ꯔꯥ ꯃꯤꯄꯥꯏꯗꯣ? ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯃꯗꯤ ꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅꯤ. ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯗ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯦ ꯇꯣꯝꯊꯤꯟꯗꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯥꯖꯕꯤꯌꯨ. ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯦ ꯇꯣꯝꯊꯤꯟꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯤꯔꯕꯅꯤ. ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯑꯅꯤ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ. ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯝꯕ ꯁꯣꯡꯂꯕ ꯃꯣꯡꯁꯣꯡꯁꯤꯡ, ꯑꯋꯥꯡ ꯑꯋꯥꯡꯕ ꯅꯥꯄꯤꯁꯤꯡ, ꯁꯨꯛꯂꯕ ꯎ ꯋꯥꯁꯤꯡꯅꯆꯤꯡꯕꯁꯤꯡꯗꯨ ꯂꯨꯍꯣꯡꯕ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯟꯊꯠꯂꯤ. ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕꯤꯗ꯭ꯔꯕ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝ ꯑꯗꯨ ꯉꯁꯤꯗꯤ
ꯊꯥꯗꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡ ꯁꯨꯅ ꯇꯤꯜꯂꯗꯨꯅ ꯌꯥ ꯂꯥꯡꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯇꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ꯫ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯄ ꯑతిꯊꯤꯁꯤꯡꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯝ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯅꯕ ꯅꯦꯛꯂꯨꯕ ꯁꯦꯕꯥꯔꯤꯁꯤꯡꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯊꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯒꯤ ꯆꯥꯎꯔꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯇꯣꯝꯊꯤꯟ, ꯆꯥꯎꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯈꯤꯕ ꯁꯦꯕꯥꯔꯤ ꯑꯌꯥꯝꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯇꯣꯝꯊꯤꯟꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯂꯩꯕ ꯀꯤꯔꯗꯨꯅ ꯑꯍꯤꯡ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯦꯟꯕ ꯅꯪꯍꯧꯗꯕ ꯁꯦꯕꯥꯔꯤ ꯈꯔ ꯑꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯊꯤꯅ ꯅꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯎꯕꯅ ꯃꯈꯣꯏꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯊꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯃꯛ ꯃꯌꯨꯝꯒꯤ ꯃꯤ ꯀꯧꯗꯨꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯗꯦ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯇꯣꯝꯊꯤꯟꯒꯤ ꯏ ꯑꯃ ꯅꯥꯎꯇꯝꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯥ ꯁꯨꯖꯤꯜꯂꯛꯄꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ ꯐꯃꯨꯡꯗ ꯋꯥꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯦ꯫ ꯃꯃꯥꯏ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯤꯕꯅꯣ? ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ꯫ ꯑꯩꯁꯤ ꯌꯥꯝꯅ ꯊꯤꯔꯕꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕꯗꯤ? ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯇꯧꯔꯅꯨ ꯊꯥꯗꯣꯏ꯫ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯅꯪꯉꯣꯟꯗ ꯌꯦꯡꯕ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯏ, ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯩꯅꯥ ꯄꯤ꯫ ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯗꯤ ꯌꯦꯡꯕꯗꯤ ꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯂꯣꯟꯅ ꯀꯞꯄꯗꯣ, ꯃꯗꯨ ꯎꯔꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ, ꯑꯩꯕꯨ ꯀꯌꯥꯝ ꯈꯟꯖꯕ, ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯑꯋꯥꯕ ꯆꯩꯅꯥ ꯀꯌꯥ ꯀꯥꯎꯍꯜꯂꯤ꯫ ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯊꯥꯗꯣꯏ, ꯑꯩ ꯑꯁꯤ ꯀꯌꯥꯗ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯁꯛꯅꯣ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯄꯥꯜꯂꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯔꯅꯤ꯫ ꯁꯤ ꯊꯥꯡ ꯑꯁꯤ ꯂꯧꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯎ꯫ ꯁꯤ ꯊꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯂꯨ꯫ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯄꯣꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠ ꯄꯥꯜꯂꯤ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯥꯡꯖꯕ ꯄꯨꯔꯛꯍꯜꯂꯦ꯫ ꯑꯩꯅ ꯌꯦꯡꯂꯨꯕ ꯎꯔꯨꯕ ꯈꯨꯗꯤꯡ ꯐꯠꯇꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯅꯪꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯤꯠꯐꯝ ꯑꯣꯏꯔꯨꯕꯒꯤ ꯆꯩꯅꯥ ꯌꯥꯝꯅ ꯈꯪꯂꯝꯒꯅꯤꯀꯣ꯫ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯊꯥꯗꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯗꯣ, ꯇꯥꯏꯕꯪꯄꯥꯜꯗ ꯈꯣꯡꯗꯥꯔꯛꯀꯗꯕ ꯏꯆꯥ ꯑꯗꯣ ꯑꯩꯅ ꯃꯤꯠꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯊꯥꯗꯣꯏꯗꯣ ꯃꯁꯥ ꯍꯦꯟꯅ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯄꯣꯛꯇ꯭ꯔꯤꯕ ꯃꯆꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜꯗ ꯈꯣꯡꯗꯥꯔꯛꯀꯗꯧꯔꯤ꯫ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯕꯗ ꯇꯣꯝꯊꯤꯟ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯎꯅꯅꯕ ꯂꯥꯛꯂꯤꯕ ꯃꯥꯏꯕꯤ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯅꯤꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯊꯣꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕ ꯄꯣꯛꯄꯒꯤ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯧꯅ ꯃꯄꯥ ꯐꯝꯊꯣꯜ ꯀꯥꯔꯕ ꯇꯣꯝꯊꯤꯟꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯀꯣꯠꯊꯣꯛꯄꯗ ꯐꯥꯎꯔꯛꯄ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ, ꯏ ꯇꯩꯔꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯆꯍꯤ 3 ꯍꯧꯖꯤꯟꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯒꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯍꯣꯡꯕ ꯀꯌꯥ ꯎꯕ ꯐꯪꯂꯤ꯫ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯃꯛ ꯇꯨꯔꯦꯜꯂꯣꯝꯗ ꯑꯣꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ꯫ ꯅꯧꯅ ꯊꯣꯡꯅꯥꯎ ꯀꯌꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯍꯥꯞꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥ ꯌꯦꯡꯕ ꯐꯪꯂꯤ꯫ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯉꯥꯃꯤꯁꯤꯡꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝ ꯃꯄꯥꯗ ꯍꯤ ꯈꯥꯝꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯊꯥꯗꯣꯏꯁꯨ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯕꯤꯔꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯣꯝꯊꯤꯟ ꯎꯔꯅꯤ ꯈꯟꯅ ꯆꯦꯟꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯦꯟꯅꯈꯤꯗ꯭ꯔꯦ꯫ ꯏꯪꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯍꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯅꯤꯟ ꯃꯈꯣꯜꯅ ꯅꯤꯜꯂꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯠ ꯑꯣꯏꯔꯝꯕ ꯇꯥ ꯆꯥꯎꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯑꯍꯜ ꯑꯣꯏꯔꯦ, ꯁꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯍꯤꯡꯈꯣꯜꯗ ꯄꯣꯠ ꯊꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯃꯥꯕꯣꯛꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯍꯩꯅꯧ ꯌꯥꯝꯅ ꯄꯥꯜꯂꯦ꯫ ꯏꯃꯥꯕꯣꯛꯅ ꯑꯩꯒꯤꯁꯨ ꯍꯩꯅꯧ ꯑꯃꯨꯟꯕ ꯄꯤꯔꯛꯀꯦ ꯍꯥꯏ"꯫ "ꯏꯃꯥꯕꯣꯛꯈꯣꯏꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕ꯭ꯔꯣ?" "ꯇꯧꯏꯅ, ꯅꯨꯡꯇꯤꯒꯤ ꯃꯣꯏꯗ ꯄꯥꯟꯕ ꯍꯩ ꯑꯩꯉꯣꯟꯗ ꯄꯤꯖꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯄꯣꯊꯥꯔꯤꯕ ꯈꯨꯔꯥ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯏ"꯫ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫